Hi ma'am, ngasi akhong video na mo pudra lakjare. Ay ngasi chadose akhoi ngasi purnima olona merames ni ba ate kisum jawjadre ma thengari ko. Hadi siga khara lai sita ma'am na uri sita ni bain chadose ko. Ado mathendo yam tobo su ngamdare nong su mangi. Sorry sam pai thoba. Ado hadi kento ko. Sam bai oi ko ram. Imara tu jam pai ram dusu. Isa kana khala pudan ngai je. Ado hari umor ama laire sina motor tangkhai ni ba thong ba sok to photo amaga adagi se kot nam sina ado sene imyam sene si cha do seni ba ni cha do he ko ado nong su ta ya ba ado hari ta cha ma horage Tare hỏi gì đây mồi xoài xà đấy thằng này nùng tàu với nùng hà đó một người này ꯃꯌꯥꯝ ꯅꯣꯡ ꯇꯥꯕꯁꯤꯅ ꯃꯈꯣꯟꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤꯔ ꯌꯥꯝ ꯆꯥꯈꯤꯗ꯭ꯔꯦꯀꯣ
Chicken. ꯆꯝꯐꯨꯠꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕ ꯆꯝꯐꯨꯠꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯐꯨꯠꯂꯦꯟꯗꯤ ꯉꯥꯜꯂꯤꯅꯦꯕ ꯊꯨꯝꯃꯤ. 와 ꯅꯣꯡꯁꯦ ꯉꯁꯥꯏꯅꯤ ꯇꯥꯗꯦ ꯍꯧꯖꯤꯛꯇ ꯃꯇꯨꯡ ꯆꯥꯛꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯅꯣꯡ ꯇꯥꯔꯛꯏꯅꯤ 고기래. 아버지. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯈꯛꯅ ꯀꯩꯅꯣ ꯍꯪꯒꯥꯝꯒ ꯀꯩꯅꯣꯒ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯕꯣꯔꯤꯒ ꯍꯪꯒꯥꯝꯒ ꯑꯗꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯆꯥꯖꯔꯛꯀꯦ ꯍꯟꯗꯛꯇꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯑꯃ ꯇꯧꯔꯛꯑꯦꯕ ꯄ꯭ꯔꯤꯟꯁ ꯑꯗꯨꯗꯣ ꯍꯥꯏꯔ ꯃꯥꯅ ꯍꯥꯏꯔꯦꯕ ꯄ꯭ꯔꯤꯟꯁ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯌꯦꯡꯕꯤꯅꯨ ꯀꯩꯁꯨꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯣ ꯍꯥꯏꯗꯤ ꯅꯪ ꯅꯇꯣꯝꯇꯅ ꯌꯦꯡꯗ꯭ꯔꯒ ꯑꯩꯈꯣꯏ ꯃꯥꯡꯖꯒꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯊꯣꯛꯄꯤꯈꯣ ꯌꯦꯡꯕꯤꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯗꯦꯕ ꯅꯪꯒꯤ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯊꯥꯡꯒꯠꯇꯦ ꯍꯥꯏꯗꯤ ꯐꯖꯅ ꯁꯦꯝꯖꯤꯟꯕꯤ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯕꯗꯣ ꯄꯣꯛꯇꯦꯕ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩ ꯆꯪꯉꯐꯥꯎ ꯌꯦꯡꯕꯤꯗꯦꯕ ꯑꯗꯨꯗꯨꯅ ꯅꯪꯒꯤꯁꯤꯁꯨ ꯑꯩ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯀꯦ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯛꯑꯣ ꯅꯪꯅ ꯌꯦꯡꯕꯤꯗ꯭ꯔꯒ ꯑꯩ ꯀꯩꯁꯨ ꯃꯥꯡꯖꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯥꯡꯁꯨ ꯃꯥꯡꯖꯗꯦꯕ ꯑꯗꯨꯗꯨꯅ ꯌꯦꯡꯕꯤꯅꯨ ꯅꯪꯉꯣꯟꯗꯅꯤ ꯍꯥꯏꯁꯦ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗ ꯑꯩ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯀꯟꯇꯦꯟꯗꯣ ꯁꯦꯝꯖꯔꯤꯅꯦꯕ ꯍꯥꯏꯗꯤ ꯀꯟꯇꯦꯟꯗꯣ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗꯣ ꯃꯤ ꯑꯃꯃꯝꯅ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯖꯤꯝꯗ ꯀꯩꯀꯩ ꯇꯧꯕ ꯃꯥꯒꯤ ꯂꯥꯏꯐꯇ ꯇꯧꯕꯗꯣ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯇꯧꯕꯗꯨꯗꯤ ꯍꯥꯏꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯆꯥꯖꯕꯗꯣ ꯌꯨꯝꯗ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯗꯨꯅꯦꯕ ꯅꯨꯡꯇꯤꯒꯤ ꯏꯁꯥꯒꯤ ꯀꯟꯇꯦꯟ ꯄꯨꯊꯣꯛꯆꯔꯤꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯅꯤꯡꯗꯦ ꯈꯣꯠꯇꯦꯒ ꯇꯧꯔꯤꯗꯣ ꯌꯦꯡꯕꯤꯅꯨ
ꯌꯦꯟꯖꯥꯡꯁꯦ ꯍꯥꯎꯋꯤ ꯑꯣꯛꯇ꯭ꯔꯥ ꯑꯗꯨ ꯆꯥꯔꯤꯁꯤꯅ ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯇꯩ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ ꯑꯩ ꯏꯁꯥ ꯌꯧꯕ ꯉꯝꯖꯔꯤꯅꯦꯕ ꯑꯗꯣ ꯑꯇꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯉꯣꯟꯗ ꯑꯇꯩꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯧꯅ ꯌꯦꯡꯕ ꯑꯣꯏꯔꯒꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ